Image TV mi ing tabiribisingbu ahanbamaktada taramna okchabagalunena nomaitheng kundesoina khurumjari marki pau miyamda pizari Kuki militant singna afaba makhalgi khulai kaya pai haibadi khangi adubu India gi ningtamba numit August 15 da Churachandpur Open Ground da pangthokhiba perta chijinakiba nomaising adu toigan ngaktani haina Security Advisor Kuldip Singhna fongdorakli haina RPI Athawal gi National Secretary Maheshwar Thongnaujamna fongdokre Hauzik thengnariba crisis asida achoba thodang loriba security gi matangda ngasi security advisor ga CM secretary ta unaruba matung paumi singda bawdamladuna mahakna wafam asi fongdokhibani mahakna makhata na hai handak irang asida kokilal harup mari haibadi KNA ZRA KNF amadi UKLF yaure haiba NIA gi report ta pankrabani wafam asi maksu security advisor na khanglamni Khanglamgani adumapu hariba militant group mari asigi manungda KNA amadi ZRA asi shu sign tawnariba group amani maramasina shu gi ground rule thwabgidamak su agreement lauthokpa yadribra haina hangbada security advisor gi oinadi tawpham thokpa report oina thari su lauthoktaba haibadu government gi mathauni haina pakhum piraki hairi lonena manipur gi hauzik leiriba law and order gi matangda miyamda trauma ama leiriba asi leitanaba security advisor na toina press briefing to PBU haiba appeal su tawramki amadi asiba haksang phangdana leiriba mahairoi ani gi haksang athuba matamda phangan biu haina taksinki Manipur gi oina leiriba sex ratio asi namely adubu miyamna haksina lawnadri hiram masida haksina lawriba imbalance oina leiriba sex ratio asi balance tawraga chatlabadi lakadoriba chahi lisingani kuntha tarutadi mabuk maratapa Manipur amagi manglan mangbayari haina health director Dr. Khoirom Sasikumar mangangna fongdokre empowering girl unleashing their potential haiba thimda state PC amadi PNDT Cell Directorate of Family Welfare Service amadi State Health Society National Health Mission Manipur anina sinduna lamphel laiba RD wing da pangthokpa International Girl Child Day thoromda ofamasi phongdokladuna mahakna makhatan hai nupa nupi ani gi marakta thamliba khetnaba si society asinani logi oiba mityengda natte maramasina society asina thamliba khetnaba si lauthokduna ahomba puraktriba phawba nupi da piriba empowerment asi lakloi tongan ba hiram kayada nupi singna achoba pham kaya pairi handakta su legislature da sada control homdodi nupi singi oina reserve thamkhrabani handak kilan asidasu nupi singna lawriba thodang aduki matik chawi khutta khulai amata paidrabasu lambi kaya ima ibel amadi nupi singna ngakli thorom aduda Family Welfare Services Manipur gi director Dr. L Tomcha Khuman amadi PCN PNDT Family Welfare Services Manipur gi additional director Dr. Chambo Golmaisu saruk yaki the right mind achumbu wakhandi nupi masing yamaga nupi bu laisu haylaba nupi bu bhajana sembiragadi ngasi dagi lakadoriba 2036 se swaidadi yamna maratap nungaiba Manipur amagi mangmangba yagani maramaduna tungda service te lehubigadoriba chinena uichasing marumapang noi mayamna empowerment haibase siniko matamdu society History Society Kaksing na sinduna sahi khundingi pangthoktuna lakpa makha chatharakpa oina taruk laksuba ipa ipu singi mafamda langban haisoi katpagi thorok ngasi ayuk lausi ching kakphamda pangthokre
ꯊꯧꯔꯝ ꯑꯁꯤꯗ ꯀꯛꯆꯤꯡ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯆꯤꯟꯖꯥꯛ ꯃꯔꯥꯡ ꯀꯥꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯔꯝꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ-ꯏꯄꯨꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯂꯥꯟꯐꯝꯗ ꯉꯝꯈꯩ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯥꯡꯕꯟ ꯆꯔꯥ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅ ꯍꯤꯁꯇ꯭ꯔꯤ ꯁꯣꯁꯥꯏꯇꯤ ꯀꯛꯆꯤꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯈ꯭ꯔꯝꯕꯝ ꯔꯥꯖꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯁꯔꯀꯥꯔꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯁꯦꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯔꯣꯏꯁꯤ ꯍꯥꯏꯅ ꯋꯥꯡꯉꯨ ꯑꯍꯜꯂꯨꯞ ꯂꯥꯏꯐꯝ ꯑꯄꯨꯟꯕ ꯂꯨꯞ ꯋꯥꯂꯥꯜꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯂꯥꯜ ꯋꯥꯡꯉꯨꯅ ꯁꯤꯟꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯨꯒꯨꯟ ꯀꯦꯟꯗ꯭ꯔ ꯑꯃꯗꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯋꯥꯡꯉꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯄ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯌꯥꯅ ꯆꯠꯈꯤꯕ ꯁꯥꯟꯇꯤꯒꯤ ꯃꯩꯔꯥ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯨꯞꯀꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯣꯝ ꯑꯉꯧ ꯁꯅꯥꯅ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯂꯕꯁꯨ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯀꯌꯥꯗꯤ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯇꯨꯝꯅ ꯆꯥꯈꯤꯗꯨꯅ ꯃꯁꯥꯗ ꯁꯦꯠ ꯆꯥꯔꯤꯕ ꯐꯤ ꯈꯛ ꯅꯠꯇꯅ ꯅꯨꯃꯤꯠꯇꯨꯗ ꯉꯝꯖꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤꯗꯃꯛ ꯂꯩꯖꯅꯕ ꯄꯩꯁꯥ ꯂꯩꯖꯗꯕꯇ ꯅꯠꯇꯅ ꯅꯤꯉꯣꯜ ꯀꯌꯥꯗꯤ ꯃꯄꯥꯝ ꯂꯝꯗꯝ ꯎꯠ ꯑꯣꯟꯈꯤꯕ ꯌꯥꯎꯈꯤꯕ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯀꯌꯥꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯊꯃꯣꯏꯗ ꯐꯥꯎꯒꯗꯕ ꯑꯋꯥꯕ ꯀꯌా ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯏꯁꯥꯗ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯗꯨꯅ ꯁꯔꯀꯥꯔꯅ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯈꯛꯇꯪ ꯄꯥꯡꯊꯣꯛꯄ ꯑꯁꯤꯒꯨꯝꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯨꯟꯅ ꯈꯪꯕꯤꯐꯝ ꯊꯣꯛꯏ꯫ ꯑꯉꯧ ꯁꯅꯥꯅ ꯍꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯄꯨꯝꯅꯃꯛꯅ ꯈꯪꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯍꯥꯟꯅꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯃꯇꯝꯗ ꯆꯍꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯍꯟꯗꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁꯔꯀꯥꯔꯅ ꯃꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯃ ꯁꯦꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯔꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯑꯩ ꯑꯄꯤꯜ ꯑꯃꯇꯪꯗꯤ ꯇꯧꯖꯒꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯔꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯔꯦꯟꯁꯤꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯃꯗ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯀꯨꯝꯍꯩꯁꯦ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯊꯥ 5 ꯐꯥꯖꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯔꯤꯕ ꯏꯔꯥꯡꯁꯦꯀꯣ ꯊꯥ 5ꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯔꯀꯥꯔꯅ ꯂꯣꯏꯁꯤꯟꯕꯤꯗꯅ ꯂꯩꯕꯁꯦ ꯁꯤꯒꯤ ꯃꯥꯌꯣꯛꯇꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕ ꯃꯩꯔꯥꯒꯤ ꯂꯩꯔꯤꯁꯦ꯫ ꯁꯔꯀꯥꯔꯅ ꯏꯔꯥꯡꯗꯤ ꯂꯣꯏꯁꯤꯟꯗꯅ ꯑꯁꯨꯝꯕꯁꯦ ꯊꯤꯡꯉꯒ ꯃꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯗꯣꯏꯅꯣ? ꯏꯔꯥꯡ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒ ꯂꯤꯔꯤꯗꯅ ꯑꯣꯜ ꯀ꯭ꯋꯥꯛꯇꯥ ꯌꯨꯊ ꯚꯂꯟꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯀꯤꯕꯣꯒꯤ ꯏꯪ 2012ꯗꯒꯤ 15ꯒꯤ ꯑꯣꯛꯇꯣꯕꯔ ꯐꯥꯎꯕ ꯅꯧꯅ ꯊꯧ ꯄꯨꯅꯅꯕꯒꯤꯗꯃꯛ ꯈꯜꯂꯕ ꯊꯧꯃꯤꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁ ꯑꯃꯁꯨ ꯀ꯭ꯋꯥꯛꯇꯥ ꯀꯩꯊꯦꯜꯗ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯧꯅ ꯊꯧ ꯄꯨꯒꯗꯕꯁꯤꯡꯒꯤ ꯃꯤꯡꯁꯤꯡꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯩꯔꯣꯏꯖꯝ ꯅꯟꯗꯣꯂꯨꯋꯥꯡꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯈꯜꯂꯕ ꯊꯧ ꯄꯨꯒꯗꯕꯁꯤꯡ ꯑꯗꯨꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯃꯤꯔꯥꯃꯌꯨꯝ ꯁꯂꯥꯃꯠ ꯑꯂꯤ, ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯁꯤꯡ ꯑꯣꯏꯅ ꯌꯨꯝꯈꯥꯏꯕꯝ ꯖꯨꯅꯦꯁ ꯈꯥꯟ ꯑꯃꯗꯤ ꯑꯔꯤꯕꯝ ꯃꯨꯐꯤꯖꯨꯗꯤꯟ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯆꯦꯁꯥꯝ ꯍꯅꯤꯐ ꯈꯥꯟ, ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯔꯤꯕꯝ ꯑꯕꯗꯨꯜ ꯔꯍꯤꯝ, ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯃꯣꯏꯅꯝ ꯑꯛꯇꯔ, ꯀꯣꯑꯣꯔꯗꯤꯅꯦꯇꯔꯗ ꯑꯕꯗꯨꯜ ꯁꯂꯥꯝ ꯈꯨꯂꯩꯐꯝ ꯌꯥꯎꯅ ꯑꯦꯗꯚꯥꯏꯖꯔꯁꯤꯡ ꯑꯇꯩ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ, ꯑꯦꯁꯤꯁꯇꯦꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯁꯨ ꯌꯥꯎꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯀꯣ ꯕꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯑꯇꯩ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯣꯜ ꯀ꯭ꯋꯥꯛꯇꯥ ꯌꯨꯊ ꯚꯂꯟꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯀꯤꯕꯣ ꯑꯁꯤ ꯑꯃꯨꯀꯣꯒꯤ ꯃꯁꯥ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯀꯣ ꯕꯤꯠꯀ ꯈꯨꯠꯁꯝꯅꯔꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ꯫ ꯑꯣꯜ ꯀ꯭ꯋꯥꯛꯇꯥ ꯌꯨꯊ ꯚꯂꯟꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯅꯧꯅ ꯊꯧ ꯄꯨꯕꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯄ ꯑꯃꯗꯤ ꯀ꯭ꯋꯥꯛꯇꯥ ꯀꯩꯊꯦꯜꯗ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁ ꯑꯃ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯩꯔꯣꯏꯖꯝ ꯅꯟꯗꯣꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀ꯭ꯋꯥꯛꯇꯥ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯗꯤ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ꯫ ꯀ꯭ꯋꯥꯛꯇꯥꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯂꯝꯒꯤ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯁꯛꯇꯝꯗ ꯀꯨꯀꯤꯖꯣ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯑꯣꯡꯗ ꯁꯤꯡꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯅ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯈꯜ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕꯕꯨ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯀ꯭ꯋꯥꯛꯇꯥꯒꯤ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡꯒꯤ ꯄꯥꯡꯒꯜꯁꯤꯡ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯕꯁꯨ ꯀ꯭ꯋꯥꯛꯇꯥꯒꯤ ꯄꯥꯡꯒꯜ ꯈꯔꯅ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯕꯛ ꯇꯧꯕ ꯈꯔꯗꯤ ꯌꯥꯎꯈꯤ꯫ ꯃꯗꯨꯒꯨꯝꯕꯗꯨ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯍꯧꯖꯤꯛ ꯀ꯭ꯋꯥꯛꯇꯥꯒꯤ ꯑꯃꯗꯤ ꯑꯇꯩ ꯈꯨꯜꯁꯤꯡꯒꯤ ꯄꯥꯡꯒꯜ ꯃꯤꯌꯥꯝꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯁꯨ ꯅꯟꯗꯣꯂꯨꯋꯥꯡꯅ ꯊꯥꯒꯠꯈꯤ꯫
Hamasna khanghaudana chatharakiba attack-ki ngasi marini suba numit phawbada Israel amasung Gaza-da punna miyoi 3,000 lom sikre. Gaza-gi border area-sing Israel na amuk hana militant-singgi makhutagi control tawba ngamkhre haina claim tawri. Israel-da miyoi 1,100 gi mathakta attack asina maram oiraga siki. Masi leiba asigi chahi 35 gi ityasta khwaidagi tamthiba mawngda chatharakiba attack ni hairi amaromda Gaza-da miyoi 9 gi mathakta asopan nangki. Gaza border area dagi militant singi asiba hakchang 1,500 rom phangbangam khre haina Israel army na claim tawri. Palestinian Islamic group Hamas ka sokna ribalan asida Israel army 168 rom si khre hairi. Maraki pau pijaba matang asida losinjare mi eng tabiribasingbu amuka na khurumjari.